Christmas Kumhei yaoshillakpaga iroinana state asida leiriba khurumpham khudingmak shaphana thamnaba Supreme Court ngasi Manipur leingak anouba direction ama pikhre Supreme Court ngasi mamangda semkiba committee adu tha taruk shangdokpagi direction ama pikiba loinana state leingak na state asigi khurumpham khudingmak shaphana thamnaba paikhatpham thokpa thabaksing paikhanaba recommendation piki Supreme Court ngasi takiba Direction adu thokliba irang asida state asida leiriba khurumpham kaya mang tagan khre haina Manipur leingak na Supreme Court affidavit ama thakraba matungda direction adu pirakpani hiramasiga mari leinana Chief Justice of India D.Y. Chandrasuna hai Manipur gi Chief Secretary na thokliba irang asida state asida mang takraba khurumpham singi matangda affidavit ama file torukle hiramasiga mari leinana Manipur leingak ki Home Department na order ama thoktuna mang takriba mafam sing khangdoknaba amadi mafam sing adu bungak senanaba thorang paikhale haina Case asila kadoriba numitara nigi manungda investigation sathanaba court na direction pikhre haina Chief Justice of India na phongdrukli ngasi ki Supreme Court ki hearing adu da Manipur leingak na Supreme Court na appoint tawkiba committee asida mang takiba mafam singi marik sumba report sayol anigi manungda pisingadabani haiba direction su Supreme Court na piki loinana committee asida Manipur leingak na khurumpham singak senbagi matangda lokaliba khongthang sing khanghan naba pautak piki